ꯂꯥꯟ ꯃꯅꯨꯡꯅꯤ ꯇꯝꯕ ꯉꯝꯗꯦ ꯏꯔꯩꯆꯥꯁꯤꯡꯗ ꯃꯈꯜ ꯑꯃꯍꯦꯛꯇꯒꯤ ꯑꯁꯣꯛ-ꯑꯄꯟ ꯅꯪꯕ ꯌꯥꯏ ꯔꯣꯗ ꯑꯦꯛꯁꯤꯗꯦꯟꯠꯄꯨ ꯑꯣꯏꯔꯣ ꯅꯣꯡꯃꯩꯅ ꯄꯥꯟꯕꯕꯨ ꯑꯣꯏꯔꯣ ꯃꯗꯨꯗꯤ ꯃꯍꯥꯛ ꯑꯗꯨꯒꯤ ꯄꯨꯟꯁꯤ ꯀꯟꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯏ ꯀꯥꯞꯇ꯭ꯔꯒꯗꯤ ꯌꯥꯔꯣꯏꯗꯕꯒꯤ ꯐꯤꯚꯝ ꯃꯥꯌꯣꯛꯅꯔꯛꯄ ꯌꯥꯏ ꯌꯥꯝ ꯇꯣꯏꯅ ꯃꯔꯝꯁꯤꯅ ꯑꯩꯈꯣꯏ ꯉꯁꯤꯗꯒꯤ ꯏ ꯗꯣꯅꯦꯠ ꯇꯧꯕꯒꯤ ꯍꯩꯅꯕꯤ ꯑꯃ ꯁꯦꯝꯃꯤꯟꯅꯁꯤ ꯑꯗꯣꯝꯒꯤ ꯑꯃꯨꯛꯀꯤ ꯏ ꯈꯨꯄꯤꯅ ꯏꯔꯩꯆꯥ ꯑꯍꯨꯝꯒꯤ ꯄꯨꯟꯁꯤ ꯀꯟꯕꯗ ꯇꯦꯡꯕꯥꯡꯕꯇ ꯅꯠꯇꯅ ꯑꯗꯣꯝꯒꯤ ꯍꯛꯁꯦꯜꯗꯁꯨ ꯃꯐꯝ ꯈꯪꯕ ꯀꯥꯟꯅꯕ ꯐꯪꯏ ꯍꯥꯏꯕꯁꯤ ꯈꯪꯖꯤꯟꯕꯤꯌꯨ ꯏ ꯗꯣꯅꯦꯠ ꯇꯧꯕꯁꯤ ꯃꯁꯤ ꯃꯤꯑꯣꯏ ꯈꯔꯒꯤ ꯃꯐꯝꯗꯗꯤ ꯀꯤꯗꯅꯤ ꯂꯤꯚꯔ ꯗꯣꯅꯦꯠ ꯇꯧꯔꯗꯕꯣꯏ ꯌꯥꯝ ꯂꯨꯅ ꯈꯟꯖꯕ ꯌꯥꯎꯏ ꯑꯗꯩ ꯏ ꯄꯤꯊꯣꯛꯈ꯭ꯔꯒꯗꯤ ꯍꯛꯆꯥꯡ ꯁꯣꯟꯊꯧꯔꯅꯤ ꯁꯗꯧ ꯑꯗꯨꯝ ꯊꯣꯡꯉ ꯂꯩꯍꯧꯔꯅꯤ ꯈꯜꯂꯒ ꯀꯤꯕꯗꯒꯤ ꯏ ꯄꯤꯊꯣꯛꯅꯤꯡꯗꯕꯁꯨ ꯌꯥꯎꯏ ꯀꯣꯡꯒꯥꯏꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯒꯤꯗꯤ ꯈꯪꯃꯤꯟꯍꯧꯔꯁꯤ ꯏ ꯄꯤꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯏꯗ ꯌꯥꯍꯧꯕ ꯃꯍꯤ ꯃꯅꯥꯏꯁꯤꯡꯒꯤ ꯆꯥꯡꯅ ꯅꯣꯔꯃꯦꯜ ꯇꯥꯖꯔꯛꯄ ꯃꯇꯝꯗ ꯁꯨꯞꯅꯒꯤ ꯄꯨꯡ 2-3 ꯆꯪꯏ ꯑꯗꯨꯒ ꯄꯤꯊꯣꯛꯈ꯭ꯔꯕ ꯑꯉꯥꯡꯕꯤ ꯏꯒꯤ ꯁꯦꯜꯁ RBCꯁꯤꯡ ꯑꯗꯨꯅ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯟꯖꯔꯛꯄ ꯃꯇꯝꯗꯅ ꯁꯨꯞꯅꯒꯤ ꯊꯥ 1-2 ꯆꯪꯏꯕ ꯑꯗꯨꯒ ꯑꯗꯣꯝꯅ ꯈ꯭ꯋꯥꯏ ꯃꯔꯨꯑꯣꯏꯅ ꯈꯪꯖꯤꯟꯕꯤꯒꯗꯕ ꯋꯥꯐꯝꯗꯤ ꯑꯗꯣꯝꯒꯤ ꯑꯃꯨꯛꯀꯤ ꯏ ꯈꯨꯄꯤꯅ ꯃꯤꯑꯣꯏ ꯑꯍꯨꯝꯒꯤ ꯄꯨꯟꯁꯤ ꯀꯟꯕꯗ ꯇꯦꯡꯕꯥꯡꯕꯇ ꯅꯠꯇꯅ ꯑꯗꯣꯝꯒꯤ ꯍꯛꯆꯥꯡꯗꯁꯨ ꯌꯥꯝ ꯃꯐꯝ ꯈꯪꯕ ꯀꯥꯟꯅꯕ ꯐꯪꯏ ꯍꯥꯏꯕꯁꯤꯅꯤ ꯃꯁꯤ ꯀꯥꯎꯕꯤꯒꯅꯨ ꯏ ꯗꯣꯅꯦꯠ ꯇꯧꯕꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯀꯔꯤ ꯀꯔꯤꯗ ꯀꯥꯟꯅꯍꯜꯂꯤ ꯍꯥꯏꯕꯗꯨ ꯉꯁꯤꯗꯤ ꯌꯥꯝ ꯃꯨꯟꯅ ꯈꯪꯃꯤꯟꯍꯧꯔꯁꯤ ꯍꯧꯖꯤꯛꯀꯤ ꯃꯈꯣꯜꯗꯨ ꯇꯥꯍꯧꯕ꯭ꯔꯥ ꯐꯔꯥ ꯄ꯭ꯂꯦꯠꯐꯣꯝꯒꯤ ꯑꯦꯚꯤꯌꯦꯇꯔ ꯒꯦꯝꯗ ꯌꯥꯎꯕ ꯑꯦꯌꯔꯄ꯭ꯂꯦꯟꯒꯤ ꯃꯈꯣꯜ ꯃꯥꯟꯗ꯭ꯔꯣ ꯁꯤ ꯒꯦꯝꯁꯤ ꯃꯇꯥꯡꯗꯗꯤ ꯑꯗꯣꯝꯁꯨ ꯇꯥꯕꯤꯔꯝꯃꯅꯤ ꯈꯜꯂꯦ ꯁꯤ ꯒꯦꯝꯁꯤꯗ ꯑꯩꯁꯨ ꯃꯤꯅꯤꯠ ꯈꯔꯒꯤ ꯃꯅꯨꯡꯗ ꯁꯦꯜ ꯈꯔ ꯀꯃꯥꯏꯅ ꯐꯪꯈꯤ ꯍꯥꯏꯕꯗꯨ ꯁꯥꯟꯅꯔ ꯎꯖꯔꯛꯀꯦ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯗꯤ ꯁꯤꯒꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯁꯤꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯁꯨ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯤꯔꯛꯄꯅꯦ ꯐꯣꯔꯥꯒꯤ ꯂꯥꯏꯁꯦꯟꯁ ꯁꯥꯏꯠ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯐꯪꯕꯤꯒꯅꯤ ꯄꯥꯝꯕꯤꯕꯁꯤꯡꯅ ꯁꯥꯏꯟ ꯑꯞ ꯍꯥꯟꯅ ꯇꯧꯕꯤꯔꯣ ꯔꯦꯖꯤꯁꯇꯔ ꯇꯧꯔ ꯃꯇꯨꯡꯗ ꯗꯤꯄꯣꯖꯤꯠ ꯇꯧꯔꯒ ꯕꯣꯅꯁꯁꯨ ꯐꯪꯕꯤꯌꯨ 5,000 ꯗꯤꯄꯣꯖꯤꯠ ꯇꯧꯕꯗꯒꯤ ꯑꯩꯒꯤꯗꯤ ₹10,000 ꯒꯤꯐꯠ ꯑꯣꯏꯅ ꯐꯪꯂꯦ ꯑꯦꯚꯤꯌꯦꯇꯔ ꯒꯦꯝꯗ ꯂꯥꯛꯑꯁꯤ ꯑꯗꯨꯒ 4,000 ꯕꯦꯠ ꯇꯧꯔꯁꯤ ꯍꯧꯖꯤꯛ ꯑꯣꯠꯁꯤ ꯍꯥꯏꯒꯠꯄ ꯍꯧꯔꯛꯑꯦ ꯉꯁꯥꯏ ꯋꯤꯅꯤꯡꯁ ꯂꯣꯛ ꯇꯧꯁꯤꯟꯅꯕ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯀꯦꯁ ꯑꯥꯎꯠꯁꯤꯗꯩꯗ ꯃꯇꯝ ꯆꯥꯅ ꯅꯝꯍꯧꯗꯧꯅꯦ ꯑꯩ ꯕꯦꯠꯁꯤ 10 times ꯏꯟꯀ꯭ꯔꯤꯁ ꯇꯧꯖꯒꯦ ꯋꯥꯎ ₹39,000 ꯋꯤꯟ ꯇꯧꯍꯧꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯊꯣꯏꯕꯁꯤ ꯋꯤꯗ꯭ꯔꯣ ꯇꯧꯊꯣꯛꯍꯧꯔꯁꯤ ꯀꯦꯁ ꯑꯥꯎꯠ ꯄꯦꯖꯇ ꯆꯪꯉꯒ ꯄꯦꯃꯦꯟꯠ ꯁꯤꯁꯇꯦꯝ ꯑꯃ ꯈꯟꯕꯤꯔꯣ ꯑꯗꯨꯒ ꯑꯦꯃꯥꯎꯟꯠ ꯅꯝꯃꯒ ꯋꯤꯗ꯭ꯔꯣꯜꯗ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯣ ꯌꯧꯔꯛꯑꯦ ꯑꯩ ꯑꯇꯩ ꯁꯥꯏꯠꯁꯤꯡꯗꯁꯨ ꯒꯦꯝ ꯁꯥꯟꯅꯕ꯭ꯔꯥ ꯍꯪꯕꯤꯔꯛꯏ ꯍꯣꯏ ꯁꯥꯟꯅꯖꯩ ꯑꯗꯨꯕꯨ ꯋꯤꯗ꯭ꯔꯣꯜꯒꯤꯗꯃꯛꯇꯗꯤ ꯐꯔꯥꯁꯅ ꯕꯦꯁꯅꯤ ꯌꯥꯝ ꯊꯨꯅ ꯌꯧꯔꯛꯏ ꯁꯤꯒꯤꯗꯤ ꯋꯤꯗ꯭ꯔꯣꯜꯁꯤ ꯃꯤꯅꯤꯠ ꯑꯃꯗꯒꯤꯅ ꯄꯨꯡ 3 ꯐꯥꯎꯗ ꯑꯗꯨꯝ ꯌꯧꯔꯛꯏ ꯑꯗꯨꯒ ꯂꯥꯏꯁꯦꯟꯁ ꯁꯥꯏꯠꯅꯤꯅ ꯃꯁꯤꯅ ꯕꯦꯁꯅꯦꯁꯨ ꯈꯜꯂꯤ ꯐꯔꯥꯁ ꯁꯥꯟꯅꯅꯤꯡꯕꯁꯤꯡ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗꯒꯤ ꯂꯤꯡꯛ ꯐꯪꯕꯤꯒꯅꯤ ꯏꯟꯖꯣꯏ ꯗ ꯒꯦꯝ Number 1 ꯏ ꯗꯣꯅꯦꯠ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯍꯛꯁꯦꯜꯒꯤ ꯃꯔꯝꯗ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯈꯪꯗꯣꯛꯆꯍꯧꯅꯕꯒꯤ ꯇꯟꯖꯥ ꯑꯗꯨ ꯐꯪꯏ ꯃꯇꯧ ꯀꯔꯝꯅ ꯐꯪꯏꯕ ꯑꯗꯣꯝꯅ ꯏ ꯄꯤꯒꯦ ꯆꯠꯄ ꯃꯇꯝꯗ ꯑꯗꯣꯝꯗꯒꯤ ꯏ ꯆꯤꯡꯊꯣꯛꯇ꯭ꯔꯤꯉꯩꯗꯒꯤ ꯍꯧꯅ ꯑꯗꯨꯝ ꯇꯦꯁ ꯃꯈꯜ ꯀꯌꯥ ꯑꯃ ꯁꯣꯏꯗꯅ ꯇꯧꯒꯅꯤ ꯃꯗꯨꯗꯤ ꯑꯗꯣꯝꯒꯤ ꯍꯛꯆꯥꯡꯗꯒꯤ ꯏ ꯆꯤꯡꯊꯣꯛꯂꯤꯉꯩ ꯃꯅꯨꯡꯗ ꯑꯃꯗꯤ ꯃꯇꯨꯡꯗ ꯑꯗꯣꯝꯒꯤ ꯍꯛꯆꯥꯡꯗ ꯀꯔꯤ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯍꯧꯕ ꯌꯥꯏ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯗꯣꯛꯅꯕ ꯕꯦꯁꯤꯛ ꯇꯦꯁ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯑꯗꯣꯝꯒꯤ ꯃꯤꯍꯨꯜꯒꯤ ꯈꯣꯡꯖꯦꯜ ꯌꯦꯡꯒꯅꯤ ꯑꯗꯣꯝꯒꯤ BP ꯌꯦꯡꯒꯅꯤ ꯑꯣꯛꯁꯤꯖꯦꯟ ꯑꯃꯗꯤ ꯍꯤꯃꯣꯒ꯭ꯂꯣꯕꯤꯟꯒꯤ ꯆꯥꯡ ꯑꯗꯒꯤ ꯑꯗꯣꯝꯒꯤ ꯕ꯭ꯂꯗ ꯇꯥꯏꯞ ꯑꯁꯤꯅꯆꯤꯡꯕ ꯂꯣꯏꯅ ꯌꯦꯡꯗꯧꯔꯤꯕꯅꯤ ꯁꯤꯒꯤ ꯇꯦꯁꯁꯤꯡ ꯑꯁꯤꯒꯤ ꯔꯤꯖꯜꯇꯒꯤ ꯑꯗꯣꯝꯅꯗꯤ ꯈꯪꯖꯗꯕ ꯑꯗꯣꯝꯒꯤ ꯍꯛꯆꯥꯡꯗ ꯅꯥꯔꯒ ꯂꯣꯟꯅ ꯂꯩꯔꯝꯕ ꯑꯅꯥ ꯑꯌꯦꯛꯁꯤꯡꯒꯤ ꯃꯔꯝꯗ ꯌꯥꯝ ꯉꯟꯅ ꯑꯃꯗꯤ ꯂꯦꯝꯅ ꯈꯪꯖꯍꯧꯅꯕꯒꯤ ꯇꯟꯖꯥ ꯑꯗꯨ ꯐꯪꯗꯧꯔꯤꯕꯅꯤ ꯈꯨꯗꯝ ꯑꯣꯏꯅ ꯑꯗꯣꯝꯒꯤ ꯍꯤꯃꯣꯒ꯭ꯂꯣꯕꯤꯟꯒꯤ ꯆꯥꯡꯗꯨ ꯅꯦꯝꯃꯝꯃꯦ ꯈꯜꯂꯁꯤ ꯐꯤꯚꯝ ꯁꯣꯛꯆꯤꯜꯂꯛꯇ꯭ꯔꯤꯉꯩ ꯌꯥꯝ ꯉꯟꯅ ꯂꯥꯌꯦꯡꯖꯍꯧꯅꯕꯒꯤ ꯇꯟꯖꯥ ꯑꯗꯨ ꯐꯪꯗꯣꯏꯅꯤ ꯅꯨꯃꯤꯠꯁꯤꯗ ꯑꯗꯣꯝ ꯏ ꯄꯤꯕ ꯌꯥꯕꯨ ꯌꯥꯔꯁꯨ ꯌꯥꯕꯨ ꯌꯥꯗ꯭ꯔꯒꯁꯨ ꯑꯗꯣꯝꯒꯤ ꯍꯛꯁꯦꯜꯒꯤ ꯃꯇꯥꯡꯗꯗꯤ ꯂꯦꯝꯅ ꯈꯪꯗꯣꯛꯆꯍꯧꯅꯕꯒꯤ ꯇꯟꯖꯥ ꯑꯃꯗꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯍꯥꯏꯕꯅꯤ Number 2 ꯏ ꯗꯣꯅꯦꯠ ꯇꯧꯕꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯆꯥꯡ ꯍꯦꯟꯖꯤꯟꯅ ꯌꯥꯎꯔꯝꯕ ꯑꯥꯏꯔꯟꯒꯤ ꯆꯥꯡ ꯇꯥꯊꯟꯕꯗꯁꯨ ꯇꯦꯡꯕꯥꯡꯏ ꯑꯩꯈꯣꯏꯅ ꯍꯛꯆꯥꯡ ꯐꯅ ꯂꯩꯕ ꯃꯇꯝꯗ ꯑꯥꯏꯔꯟ ꯆꯪꯏ ꯍꯥꯏꯔꯒ ꯍꯛꯆꯥꯡꯗꯒꯤ ꯑꯥꯏꯔꯟ ꯇꯥꯊꯜꯂꯒ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ ꯈꯟꯕꯁꯨ ꯌꯥꯎꯕꯤꯔꯝꯒꯅꯤ ꯍꯤꯃꯣꯀ꯭ꯔꯣꯃꯥꯇꯣꯁꯤꯁ ꯍꯥꯏꯕꯁꯤ ꯃꯁꯤ ꯄꯥꯄꯨꯗꯒꯤ ꯊꯪꯊꯔꯛꯄ ꯃꯦꯗꯤꯀꯦꯜ ꯀꯟꯗꯤꯁꯟ ꯑꯃꯅꯤ ꯃꯁꯤ ꯏꯗ ꯑꯥꯏꯔꯟ ꯀꯥ ꯍꯦꯟꯅ ꯌꯥꯎꯁꯤꯜꯂꯛꯄꯗꯒꯤ ꯑꯣꯏꯔꯛꯄ ꯐꯠꯇꯕ ꯐꯤꯚꯝ ꯑꯃꯅꯤ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯥꯔꯠ ꯂꯤꯚꯔ ꯎꯟꯁꯥ ꯑꯃꯗꯤ ꯒ꯭ꯂꯦꯟ ꯈꯔꯒꯤ ꯐꯤꯚꯝ ꯁꯣꯛꯆꯤꯜꯍꯜꯂꯛꯄ ꯑꯣꯏꯊꯣꯛꯏ ꯁꯤꯒꯤ ꯐꯤꯚꯝ ꯃꯇꯥꯁꯤꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯏ ꯗꯣꯅꯦꯠ ꯇꯧꯊꯣꯛꯄ ꯃꯇꯝꯗ ꯌꯥꯝ ꯃꯐꯝ ꯈꯪꯕ ꯀꯥꯟꯅꯕ ꯐꯪꯒꯜꯂꯤꯗꯅ ꯍꯦꯜꯊ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯍꯥꯏꯔꯤ Number 3 ꯏ ꯗꯣꯅꯦꯠ ꯇꯧꯕꯅ ꯊꯃꯣꯏ ꯂꯥꯏꯅꯥꯁꯤꯡ ꯅꯥꯔꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯔꯤꯛꯁ
ꯅꯦꯝꯊꯍꯜꯂꯤ꯫ ꯁ꯭ꯇꯗꯤꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯥꯝꯗ꯭ꯔꯕꯗ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯇꯪ ꯑꯣꯏꯔꯁꯨ ꯏ ꯗꯣꯅꯦꯠ ꯇꯧꯕꯁꯤꯡ ꯃꯣꯏꯗ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯌꯥꯕꯒꯤ ꯆꯥꯡꯁꯤ ꯆꯥꯗ 88% ꯍꯟꯊꯔꯛꯏ ꯍꯥꯏꯔꯤ꯫ 88%ꯒꯤ ꯆꯥꯡꯗ 88% ꯀꯥꯏꯁꯤꯗꯤ ꯌꯥꯝꯅꯃꯛ ꯀꯥꯟꯅꯕ ꯆꯥꯡ ꯑꯗꯨ ꯌꯧꯔꯕꯅꯤ꯫ ꯑꯇꯩ ꯁ꯭ꯇꯗꯤ ꯀꯌꯥ ꯑꯃꯅꯁꯨ ꯀꯥꯟꯅꯕꯁꯤ ꯑꯁꯨꯝ ꯇꯤꯟꯁꯤꯜꯂꯛꯂꯤ ꯃꯗꯨꯗꯤ ꯆꯥꯡ ꯅꯥꯏꯅ ꯏ ꯗꯣꯅꯦꯠ ꯇꯧꯕꯅ ꯑꯩꯈꯣꯏꯒꯤ BPꯒꯤ ꯂꯦꯚꯦꯜꯗꯁꯨ ꯌꯥꯝ ꯐꯖꯅ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯂꯩꯍꯜꯂꯤ ꯍꯥꯏꯔꯤ꯫ ꯁꯨꯝꯗꯧꯍꯜꯂꯤꯕ ꯑꯁꯤꯒꯤ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯃꯔꯝ ꯍꯥꯏꯔꯒꯗꯤ ꯏ ꯗꯣꯅꯦꯠ ꯇꯧꯕꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯌꯥꯎꯕ ꯑꯥꯏꯔꯟꯒꯤ ꯆꯥꯡ ꯔꯦꯒꯨꯂꯦꯠ ꯇꯧꯕꯤ ꯍꯥꯏꯖꯈ꯭ꯔꯦ꯫ ꯊꯦꯠꯆꯤꯟꯕ ꯌꯥꯏ ꯏꯗ ꯑꯥꯏꯔꯟꯒꯤ ꯆꯥꯡ ꯑꯁꯨꯝ ꯋꯥꯡꯈꯠꯂꯛꯑꯒꯗꯤ ꯏ ꯎꯊꯣꯡꯁꯤꯡ ꯁꯣꯛꯂꯛꯇꯨꯅ BP ꯋꯥꯡꯕꯒꯤ ꯏꯪꯒꯤꯠꯁꯤꯡ ꯂꯥꯛꯍꯟꯕ, ꯁ꯭ꯇ꯭ꯔꯣꯛ ꯇꯧꯔꯛꯄ ꯌꯥꯕꯒꯤ ꯔꯤꯛꯁ ꯋꯥꯡꯈꯠꯍꯟꯕ ꯑꯣꯏꯊꯣꯛꯂꯤꯕꯅꯤ꯫ ꯃꯔꯝꯁꯤꯅ ꯏ ꯗꯣꯅꯦꯠ ꯇꯧꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯍꯥꯔꯠꯀꯤ ꯍꯛꯁꯦꯜ ꯃꯍꯧꯁꯥ ꯑꯣꯏꯕ ꯃꯑꯣꯡꯗ ꯐꯅ ꯊꯝꯖꯅꯕꯒꯤ ꯄꯥꯝꯕꯩ ꯑꯃꯁꯨꯅꯤ ꯍꯥꯏꯕꯅꯤ꯫ ꯅꯝꯕꯔ 4 ꯏ ꯗꯣꯅꯦꯠ ꯇꯧꯕꯅ ꯀꯦꯟꯁꯔ ꯅꯥꯔꯛꯄ ꯌꯥꯕꯒꯤ ꯔꯤꯛꯁ ꯐꯥꯎꯕ ꯅꯦꯝꯊꯍꯜꯂꯤ꯫ ꯁ꯭ꯇꯗꯤꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯤꯃꯣꯀ꯭ꯔꯣꯃꯥꯇꯣꯁꯤꯁ ꯅꯠꯇ꯭ꯔꯒ ꯏꯗ ꯑꯥꯏꯔꯟ ꯆꯥꯡ ꯋꯥꯡꯅ ꯌꯥꯎꯕꯁꯤꯡ ꯀꯦꯟꯁꯔ ꯃꯈꯜ ꯀꯌꯥ ꯈꯨꯗꯝ ꯑꯣꯏꯅ ꯀꯣꯂꯣꯔꯦꯛꯇꯜ ꯀꯦꯟꯁꯔ, ꯄ꯭ꯔꯣꯁꯇꯦꯠ ꯀꯦꯟꯁꯔ, ꯕ꯭ꯔꯦꯁ ꯀꯦꯟꯁꯔꯅꯆꯤꯡꯕꯁꯤ ꯅꯥꯔꯛꯄ ꯌꯥꯕꯒꯤ ꯆꯥꯡꯁꯤ ꯃꯣꯏꯗꯅ ꯍꯦꯟꯅ ꯋꯥꯡꯅ ꯂꯩ ꯍꯥꯏꯔꯤ꯫ ꯑꯗꯩ ꯂꯤꯚꯔꯒꯤ ꯑꯅꯥꯕ ꯂꯩꯕ, ꯃꯁꯥꯗ ꯑꯥꯏꯔꯟꯒꯤ ꯆꯥꯡꯁꯨ ꯌꯥꯝ ꯋꯥꯡꯅ ꯌꯥꯎꯕꯁꯤꯡ ꯂꯤꯚꯔ ꯀꯦꯟꯁꯔ ꯅꯥꯔꯛꯄ ꯌꯥꯕꯒꯤ ꯆꯥꯡ ꯃꯣꯏꯁꯨ ꯔꯤꯛꯁ ꯋꯥꯡꯅ ꯂꯩ ꯍꯥꯏꯔꯤ꯫ ꯃꯇꯥꯡꯁꯤꯗ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯍꯥꯏꯔꯒꯗꯤ ꯆꯥꯡ ナꯏꯅ ꯏ ꯗꯣꯅꯦꯠ ꯇꯧꯕꯅ ꯑꯩꯈꯣꯏꯒꯤ ꯏꯗ ꯌꯥꯎꯕ ꯑꯥꯏꯔꯟꯒꯤ ꯆꯥꯡ ꯔꯦꯒꯨꯂꯦꯠ ꯇꯧꯕꯤ ꯍꯥꯏꯖꯈꯤꯕ ꯑꯗꯨꯅꯤ꯫ ꯑꯁꯤꯒꯨꯝꯕꯁꯤ ꯂꯩꯕꯅ ꯏ ꯗꯣꯅꯦꯠ ꯇꯧꯕꯅ ꯀꯦꯟꯁꯔ ꯑꯣꯏꯔꯛꯄ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯑꯄꯣꯝ ꯑꯇꯪꯁꯤꯡ ꯂꯩꯔꯛꯀꯗꯕꯒꯤ ꯆꯥꯡ ꯔꯤꯛꯁ ꯅꯦꯝꯊꯍꯜꯂꯤ, ꯀꯦꯟꯁꯔ ꯉꯥꯛꯊꯣꯛꯄꯗ ꯇꯦꯡꯕꯥꯡ ꯄꯤ꯫ ꯅꯝꯕꯔ 5 ꯂꯤꯚꯔ ꯐꯅ ꯊꯝꯒꯦ ꯍꯥꯏꯕꯗꯁꯨ ꯏ ꯗꯣꯅꯦꯠ ꯇꯧꯕꯅ ꯀꯥꯟꯅꯍꯜꯂꯤ꯫ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯅ ꯃꯔꯨꯑꯣꯏꯕ ꯃꯊꯧ 900 ꯔꯣꯝ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯤꯚꯔꯅ ꯁꯄꯣꯔꯠ ꯇꯧꯕꯤꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯁꯤ ꯑꯥꯏꯔꯟ ꯇꯨꯡꯁꯤꯟꯐꯝ ꯑꯣꯏꯅ ꯂꯩꯕ ꯃꯔꯨꯑꯣꯏꯕ ꯀꯌꯥꯠ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯂꯤꯚꯔ ꯌꯥꯎꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯑꯥꯏꯔꯟ ꯆꯥꯡ ꯌꯥꯝ ꯋꯥꯡꯅ ꯌꯥꯎꯔꯒ ꯂꯩꯁꯤꯟꯕ ꯍꯥꯏꯕꯁꯤ ꯃꯁꯤ ꯂꯤꯚꯔ ꯆꯥꯎꯊꯣꯔꯛꯅꯕ, ꯂꯤꯚꯔ ꯑꯦꯟꯖꯥꯏꯝꯁ ꯍꯦꯟꯒꯠꯂꯛꯅꯕꯒꯤ ꯃꯔꯝ ꯑꯣꯏꯔꯛꯄ ꯌꯥꯏ꯫ ꯗꯥꯎ ꯌꯥꯗ꯭ꯔꯒꯗꯤ ꯂꯤꯚꯔ ꯗꯦꯃꯦꯖ, ꯐꯥꯏꯕ꯭ꯔꯣꯁꯤꯁ ꯅꯠꯇ꯭ꯔꯒ ꯂꯤꯚꯔ ꯀꯦꯟꯁꯔ ꯐꯥꯎ ꯅꯥꯔꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯗꯣꯝꯅ ꯆꯥꯡ ꯅꯥꯏꯅ ꯏ ꯗꯣꯅꯦꯠ ꯇꯧꯔꯒꯗꯤ ꯑꯗꯣꯝꯒꯤ ꯂꯤꯚꯔꯗ ꯑꯥꯏꯔꯟ ꯆꯥꯡ ꯋꯥꯡꯅ ꯌꯥꯎꯔ ꯂꯩꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯄ ꯌꯥꯝ ꯅꯦꯝꯍꯜꯂꯅꯤ꯫ ꯃꯁꯤꯅ ꯑꯗꯣꯝꯒꯤ ꯂꯤꯚꯔ ꯐꯅ ꯊꯝꯕꯤꯕꯇ ꯅꯠꯇ ꯑꯗꯣꯝꯒꯤ ꯁꯤꯟ ꯊꯨꯡꯕ ꯍꯛꯁꯦꯜ ꯐꯅ ꯊꯝꯕ ꯃꯇꯝꯗ ꯌꯥꯝ ꯆꯥꯎꯅ ꯇꯦꯡꯕꯥꯡ ꯄꯤꯒꯅꯤ꯫ ꯅꯝꯕꯔ 6 ꯏ ꯗꯣꯅꯦꯠ ꯇꯧꯕꯅ ꯑꯗꯣꯝꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯍꯛꯁꯦꯜ ꯃꯦꯟꯇꯦꯜ ꯍꯦꯜꯊꯄꯨꯁꯨ ꯕꯨꯁꯠ ꯇꯧꯕꯤꯒꯅꯤ, ꯀꯥꯞꯈꯠꯍꯟꯒꯅꯤ꯫ ꯏꯃꯣꯟ ꯁꯦꯡꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯕꯁꯤꯇꯕꯨ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯅꯨꯡꯉꯥꯏꯍꯟꯅꯕꯒꯤ ꯁꯤꯟꯊꯥ ꯑꯣꯏꯔꯤꯕꯅꯤ ꯃꯍꯧꯁꯥꯅ꯫ ꯆꯞ ꯃꯥꯟꯅꯅ ꯏ ꯗꯣꯅꯦꯠ ꯇꯧꯕ ꯍꯥꯏꯕꯁꯤꯁꯨ ꯃꯤꯅꯨꯡꯁꯤ ꯊꯧꯖꯥꯜ ꯀꯥꯞꯊꯣꯛꯄ ꯊꯧꯒꯥꯏꯅꯤ꯫ ꯑꯗꯨꯒ ꯏ ꯗꯣꯅꯦꯠ ꯇꯧꯕ ꯍꯥꯏꯕꯁꯤ ꯅꯪ ꯏ ꯄꯤꯗꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯀꯅꯥꯝꯇꯅ ꯅꯝꯖꯥ ꯅꯝꯊꯦꯛꯅꯔꯒ ꯄꯤꯈꯤꯕꯁꯨ ꯅꯠꯇꯦ꯫ ꯃꯄꯨꯡ ꯐꯥꯕ ꯅꯁꯥꯒꯤ ꯐ꯭ꯔꯤ ꯋꯤꯜꯗ ꯇꯧꯖꯕ ꯊꯕꯛꯅꯤ꯫ ꯃꯔꯝꯁꯤꯅ ꯏ ꯗꯣꯅꯦꯠ ꯇꯧ ꯂꯣꯏꯔ ꯊꯣꯔꯛꯄꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯄꯨꯟꯁꯤ ꯍꯤꯡꯍꯟꯕꯗ ꯀꯟꯕꯗ ꯅꯪ ꯅꯁꯥꯅ ꯌꯥꯅ ꯃꯇꯦꯡ ꯑꯃ ꯄꯥꯡꯈ꯭ꯔꯦ ꯈꯟꯖ ꯑꯁꯦꯡꯕ ꯅꯨꯡꯉꯥꯏꯕꯒꯤ ꯏꯍꯨꯜꯁꯤꯡ ꯄꯣꯛꯂꯛꯀꯅꯤ꯫ ꯁꯤꯒꯤ ꯏꯍꯨꯜꯁꯤꯅ ꯑꯗꯣꯝꯒꯤ ꯕ꯭ꯔꯦꯟꯗ ꯗꯣꯄꯥꯃꯤꯟ ꯂꯦꯚꯦꯜ ꯋꯥꯡꯈꯠꯍꯟꯗꯨꯅ ꯑꯗꯣꯝꯒꯤ ꯅꯃꯣꯟ ꯅꯨꯡꯉꯥꯏꯍꯟꯒꯅꯤ, ꯃꯦꯟꯇꯦꯜ ꯍꯦꯜꯊ ꯕꯨꯁꯠ ꯇꯧꯕꯤꯒꯅꯤ꯫ ꯏ ꯆꯥꯡ ꯅꯥꯏꯅ ꯗꯣꯅꯦꯠ ꯇꯧꯈꯤꯕ ꯃꯁꯥꯒꯤ ꯆꯍꯤ 65 ꯍꯦꯜꯂꯕ ꯃꯤꯑꯣꯏꯁꯤꯡꯗ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯕ ꯁ꯭ꯇꯗꯤ ꯑꯃꯗꯒꯤ ꯈꯪꯕ ꯉꯝꯈꯤ ꯃꯗꯨꯗꯤ ꯃꯣꯏꯒ ꯆꯍꯤ ꯂꯦꯡꯒꯥ ꯑꯣꯏꯕ ꯏꯗꯤ ꯗꯣꯅꯦꯠ ꯇꯧꯗ꯭ꯔꯤꯕꯁꯤꯡꯒ ꯃꯣꯏꯒ ꯆꯥꯡꯗꯝꯅꯕ ꯃꯇꯝꯗ ꯗꯤꯄ꯭ꯔꯦꯁꯟ ꯑꯃꯗꯤ ꯑꯇꯩ ꯑꯇꯩ ꯋꯥꯈꯜꯒ ꯃꯔꯤ ꯂꯩꯅꯕ ꯑꯅꯥꯕꯁꯤꯡ ꯅꯥꯔꯛꯄꯒꯤ ꯆꯥꯡꯁꯤ ꯏ ꯗꯣꯅꯦꯠ ꯇꯧꯗ꯭ꯔꯤꯕꯁꯤꯡ ꯑꯁꯤꯗꯅ ꯌꯥꯝ ꯍꯦꯜꯂꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤ꯫ ꯅꯤꯡꯁꯤꯡꯕꯤꯌꯨ, ꯃꯁꯥꯒꯤ ꯆꯍꯤ 10 ꯁꯨꯔꯕ ꯃꯁꯥ ꯃꯎ ꯐꯕ ꯃꯤꯁꯛ ꯑꯃꯅ ꯊꯥ 3 ꯃꯇꯨꯡ ꯈꯨꯗꯤꯡꯒꯤ ꯏ ꯄꯤꯕ ꯌꯥꯏ꯫